ꯃꯌꯥꯝ ꯑꯩ ꯉꯁꯤ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯑꯃ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯀꯣ ꯇꯦꯡꯀꯣꯠ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯊꯥꯎꯁꯦ ꯀꯣꯛꯇ ꯍꯤꯛ ꯂꯩꯕꯒꯤꯅꯦꯕ ꯑꯩꯈꯣꯏ ꯀꯔꯄꯨꯠ ꯑꯆꯥꯕꯤꯗꯣ ꯅꯠꯇꯦꯕ ꯆꯥꯗꯕꯤ ꯀꯔꯄꯨꯠ ꯃꯈꯨꯏꯗꯒ ꯍꯥꯞꯄꯗꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯕꯀꯣ ꯑꯗꯒꯤ ꯌꯨꯕꯤꯊꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯊꯥꯎ ꯑꯗꯨꯝ 10 ꯄꯤꯕ ꯑꯃ ꯂꯧꯕꯤꯔꯣ ꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯁꯝꯗ ꯑꯉꯥꯡꯁꯤꯡꯗꯗꯤ ꯀꯣꯛꯅ ꯍꯤꯛꯀꯤ ꯍꯤꯗꯥꯛꯁꯦ ꯂꯨꯕ ꯇꯣꯏꯅ ꯐꯠꯇꯦꯕꯀꯣ ꯑꯉꯥꯡꯅꯤꯅꯀꯣ ꯍꯤꯗꯥꯛꯅꯤꯅ ꯑꯗꯨꯅ ꯀꯔꯄꯨꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯄꯨꯠꯁꯤꯒ ꯌꯨꯕꯤꯊꯥꯎꯗꯨꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯣ ꯀꯔꯄꯨꯠꯁꯦ ꯀꯨꯞꯅ ꯊꯨꯒꯥꯏ ꯇꯥꯕ ꯀꯨꯞꯅ ꯊꯨꯒꯥꯏꯔꯒ ꯃꯇꯨꯡꯗ ꯑꯩ ꯄꯥꯎꯗꯔ ꯑꯣꯜꯂꯒ ꯑꯩꯈꯣꯏ ꯌꯨꯕꯤꯊꯥꯎꯁꯤꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧ ꯇꯥꯕ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯤꯛꯁ ꯇꯧꯔꯒ ꯃꯇꯨꯡꯗ ꯇꯩꯕꯤ ꯇꯥꯕ ꯑꯗ ꯊꯥꯎꯁꯦ ꯍꯩꯖꯔꯦ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯖꯅ ꯀꯨꯞꯅ ꯀꯣ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯑꯣꯏꯍꯟꯕꯤꯔꯣ ꯃꯤꯅꯤꯠ 3-4-5ꯃꯨꯛ ꯊꯝꯕꯤꯔꯣ ꯌꯥꯔꯤꯉꯩꯗꯤ ꯀꯨꯞꯄꯤꯉꯩ ꯐꯩꯌꯦꯕ ꯑꯗꯒꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯈꯣꯡꯗꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯤꯁ ꯇꯧꯕꯤ ꯇꯥꯕ ꯑꯗꯨꯒ ꯍꯤꯛ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯍꯤꯛꯁꯦ ꯑꯩꯈꯣꯏ ꯁꯤ ꯍꯤꯛꯀ ꯃꯥꯒ ꯎꯅꯕ ꯌꯥꯗꯦꯕ ꯀꯔꯄꯨꯠꯁꯤꯒꯀꯣ ꯊꯥꯎꯁꯤ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯃꯥꯒꯤ ꯍꯤꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯈꯔ ꯂꯩꯌꯦꯕ 1-2 ꯂꯩ ꯑꯗꯨꯝ ꯌꯥꯝꯅꯗꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯅ ꯐꯖꯅ ꯊꯥꯎꯁꯦ ꯇꯩꯕꯤꯔꯦꯕ ꯁ꯭ꯀꯨꯜ ꯕꯟꯒꯨꯝꯕꯗꯀꯣ ꯊꯥꯡꯖꯒꯨꯝꯕꯗ ꯇꯧꯕꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯗꯤ ꯂꯨꯊꯣꯛꯄ ꯌꯥꯏꯅꯀꯣ ꯑꯗꯨꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯁꯨꯝꯕꯁꯦ ꯇꯧꯕꯤꯕ ꯑꯗꯒꯤ ꯐꯖꯅ ꯃꯨꯟꯅ ꯃꯁꯥꯁ ꯇꯧꯕꯤꯕ ꯃꯀꯣꯛꯁꯤꯒꯀꯣ ꯃꯈꯣꯡꯁꯤꯒ ꯑꯗ ꯍꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯁꯦ ꯉꯥꯎꯔꯤ ꯇꯧꯔꯒ ꯇꯥꯎꯈꯠꯂꯛꯀꯅꯦꯕ ꯑꯗꯨ ꯁꯝꯖꯦꯟ ꯑꯃꯨꯛ ꯍꯥꯠꯇꯕꯤꯕ ꯁꯝꯖꯦꯟꯗ 2-3ꯂꯛ ꯑꯗꯨꯗꯤ ꯂꯣꯏꯔꯒꯀꯣ ꯑꯩꯈꯣꯏ ꯗꯕꯥꯗꯅꯦ ꯗꯕꯥꯗ ꯐꯖꯅ ꯇꯧꯅ ꯍꯟꯖꯤꯟꯅ ꯊꯝꯕꯤꯌꯣꯕ ꯗꯕꯥꯗ ꯐꯖꯅ ꯍꯟꯖꯤꯜꯂ ꯊꯝꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯣ ꯀꯔꯄꯨꯠꯇꯨꯁꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯕꯤꯌꯣꯕ ꯍꯥꯠꯄꯕꯨꯗꯤ ꯑꯩ ꯎꯍꯟꯖꯔꯛꯇ꯭ꯔꯦ ꯀꯔꯄꯨꯠꯇꯨꯁꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯃꯊꯧ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯌꯨꯕꯤꯊꯥꯎ ꯑꯃ ꯑꯣꯏꯗꯤ ꯗꯕꯥꯗꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ